Loyalam E-PAO tabi bakutimappu Hitram Susmitana namitangi pau pizari ahamda marfu'da headline. Manipuri irang asi government na loishinba pamnabadi minute mangada loishinba ngamgani hana Rahul Gandhi na phongdorakli. Tangdu laitaba lairaba khaktada ekoi pumnamakki yaphabo oigani state amasong center na purnamak asigi thongdang lawgodabani hana mega trana phongdokrai. Ukhrul district ki Kuki Khulda Taruk Kangpokpi district da Tinnaba Warep Loukhre. Pao Saluna Pichari. Manipur ki irang asi government na loishinba pamnabadi minute mangada loishinba ngamgani hana Rahul Gandhi na phongdorakli. Manipur da thokliba chahi ahum faraklaba ethnic violence asigi amatang araba solution di community anigi marakta unaduna wari sanabada solution purakpang ngamgani haraduna Congress ki luchingba amadi Lok Sabha gi opposition leader Rahul Gandhi na Manipur da miyamna pamliba santi hanjilakpa asi government asina thawai yaurabadi minute mangada hanjilakpa ngamgani hana phongdokrai. Wafam asi Garki College amasung Delhi University ki mahiroi nupi shinga interaction taunaba matamda Rahul Gandhi na phongdokhibani. Mahakna makhatana hai karigumba government of India na Manipur da santi purakhange khalabadi minute mangada purakhan mangamgani. Aduga karigumba United Progressive Alliance (UPA) na power paramlabadi Manipur da tholiba irang asi pung amagi manungda loshlamgani haiki. Manipur da santi hanjalake hairabadi yanariba kanglup anigi marakta Samjinanaba Thong Shemba Mathautai. UPA Habisi India da Leriba Center Left Political Party Sing Pulaga Semani. Masina Indian National Congress na Luchingduna Inglisingani Mari dagi Lisingani Taramari Faba Government Parami Haiki. Mahakna Makhatana Hai. Manipur State da Indian Army na Community Anigi Kuthokna Ribasing asi Tingadabani. Adubo Houjik di community ani asi Samjinaba Thong Saduna Tungkoina Santi Lenabasin Mathautai. Manipur tholiba balancing asi center na Lushinba Pamde Hana Maral Siraduna Prime Minister Narendra Modi na Irang Mayong Nariba Manipur State Chapidana Lady Haiki. Mahakna Makhatana Hai Karigumba UPA na power param labadi Manipur gi irang asi pung amagi manungda loshinduna laikhidraba singi imung manungshina makhoi gi nusijaraba machamasu sing ngak senba ngamhalamgadabani Haiki. Kwakta amasung Moirangi marakta bab tanadaba leramba sing SP yauna phaminaduna yanaba purakrai. Kwakta amadi Moirangi marakta bab tanadaba leramba khudima Bisnupur district ki SP yauna Kwakta gi CSO amasung Moirangi CSO singa phaminaduna yanaba purakrai hari. Hiramasiga mari lenina ngasi Kwakta da pangtokkiba pawgi mifam amada AMP PEA AKIVON Anjuman Kwakta gi Chief Advisor Oiriba Ziuddin na haikibada April gi tang tarugam sung tare kilona bada tronglawbi da pikhiba angang ani phamung da tumduna leringai da thokhiba laibak thiba thodok asu amasung madugi matung tarakpa thodok adubu yaning da bu utuna CRPF camp da changsin tamna changsin kiba miyam gi ihoda CRPF na nomai kapthorak badagi miyoi ahum laikhidaba thodok adugi matung tarakpada miyam gi iho amana maram maraga tidim lambi thingba amasung economic blockade tabuna Kwakta amasung akoibida leiba Khul kayagi sana thaknaba polam sing pushina bo hanabada lairiba sing matangda Moirangi CSO singa wari shanaram matung Kwakta gi CSO mangana being changduna pochai sing pusinba hauki adubu April gi kuntarukta Kwakta tamna purakhiba polam khara Moirang lamkhaida mai thakhiba adudagi April gi kuntareta Kwakta gi miyam gi oiba mifam ama pangtoktuna hairida bo phang khara haikhiba adu laibak thibani Tamoida adugumba nusinadaba amata leitaba natte makha tanasu apunba Manipur ama oinaba honabada Kwakta gi miyamna lepkani haiki Ngarang numidang Khopum Bazarda dukan yauna yum taramathoi mai chakrai. Ngarang numidang pung taramathoi rom tarakpa matamda khanghaudana haurakhiba maina Nonne district Khopum police station gi manungchana leiba Khopum Bazarda dukan sing yauna yum taramathoi maina chakrai hari. Thodok thokpamdagi phangba pawgi matung ina ngarang numidang mafam khangnana haurakhiba mai aduna thangnana leiba yum sing waiduna chakpa haurakhibaga loinana mafam aduda lubricant yonba dukan amasung waina tumna chakhi. Mai kanbagi thabak sing mafam adugi miyam Assam Rifles ki personal singna fire extinguisher siznaduna makhatana mai sandoraktana bahona ki hari amaromda mai chakpa adu kanapagi damak Nonne fire substation gi fire service ki kangbu mafam aduda lakna bahona bada lambida uwa sing tektuna taslambadagi
fire brigade ki team mafam aduda matam chana yoba ngamkhide loinana ngasi ayu anganba pung 3 da thonglakhi loinana mafam aduda mai chakpa kanbagi thabak sing yengsin khi hari mai chakpagi thodok aduda mi sokpadi yaukhide hari Ukhrul district ki Kuki Khul taru Kangpokpi district da Tinnaba Warep Loukhre Ukhrul district ki Kuki Chief Association ki makhada leba Kuki village taru ki chief singna haukiba April kumari da molam shong faida chatakiba attack amasung madugi matung tarakpada yaulen chefu mongko chefu lamlai chingfei molam amasung shong felda April kunipanda chatarakiba attack sing adu akan momongda condemn tawi haina Kuki Chief Association Ukhrul na thadropa chirolamana haidi Cherolasina Makatana Haribana, Haukiba Ta Humlongi Matamasida, Zalenbung, Sankai Amazon, Monko Chapuna Chingba Kuki Kulsing Asida, Hak Latana, Tankul militants and no my capsin Bagitokaya Tataduna Lali. Handak the so equidana Tankun Mapangi Ayupung Nipanga Contra Rom Tava Matanda, Quidigi Novamong the Etek Chatarakli. Kulsing Asida Matam Sangna administration fail or Rapana. Essential service thing maruoina cheng amasung LPG na chingba phangba ngamdre government document na chingba mathau taba fundamental rights thing mapung phana phangba ngamdre asigumba thawong kaya asina maram oiraga ngarang April gi kuntarukta Kuki Chief Association Ukhrul gi makhada leriba Kuki Khultara taruki chief singi oiba mifama pangthokrai loinena mifama duda WCK CSO Singi Charter of Demand Singadu Mapung Phana Sogat Pagaluna Ukhrul gi hariba Kuki village singasi Kangpokpi district ta khudakdagi Tinnaba demand tawkhre hari Tangdulai taba leirabata ekoi pumnamaki yapabo oigani state amasung center na pumnamak siki tawdang lawgodabani haina mega chandra na phangdorakli Lamdam masida thokliba chai ahum fajilaklaba iranga sina maram oiraga miyam kham thengna ware santi leirabata ekoi pumnamaki yafabo oigani maram aduna center amasung state lenga anina hiramasida akanwa miyeng changduna atubada lamdam masida tangdulai taba puraknaba hotnafam thoi haina self leader ke mega chandra phangdokrai Ukhrul district ki manung chanba letana amasung Ukhrul da Kuki amasung tangkhul naga singi Marakta ngai hak leitana khut thoknabadagi soktuna rims talaikan ribising impibam hakthing na yengsenba masung angam basal gi bateng pangmu chatkiba khongchat aduga mari lenena congress luchingba sina makhatana haikibada nungsi chanaba lamdam ama ohenaba ekhoi pumnamakna thabak tawmidaba matam oire magi zati purup khaktagi khalaga thabak tawrabadi ekhoi wakigani lamdam asida tangdulai taba purapangamloi maram maduna government ki makedagi housing honoriba asigi mathakta hena kana honaduna athubada santi purakna bohonasi haiki medena lakpada korkomna malemgi suri nomliba senme singi mafamda ikai khumnaba ulakli senme singi numit mede lisingani kuntarukna lakpada malemgi suri nomliba senme singbu aina thingkraba lalholup singi apunwa committee korkomna ikai khumnaba ulakli korkomgi media coordinator M Sakhen mana kuriek pidon thadrokpa cholasina haribadi matamgi matung ina puthokpa amadi sunombi gi mongda hongba kaya ekhoina ubu fangli aduga senmi singbu senjau paiba kayana seasoning mongda seasinabasu chanapi ama oina tawkiba thawong kaya su chatharakhi masigi mayokta malengi mapong kaya da senmi singi apunwa kholaw kaya thoraktuna senmi singi damakta yai farot welfare kaya semduna hingbuda khara makhaidi marek mahau yahonki amadi senmi singi numit mede asigi horofam su oiki senmi singna pukchel tingna kathokna thau panglamdrabadi malemgi senmi kaithel amadi sakhotpagi khongjel asimak leramloi hari Jirosina hai sen pangba haibasi khunai senmit ki yangnen saruni maramdi khunai amagi maromdom lepchabagi haibadi self realize asi horofom di sinmin oi sahi asigi oina me degi chap chaba thim leitrabasu sinmi singamari lena balup amasung party singna sinmi singa thabak mafam da thingnaba wakhalgi oiba haksel mental health and workplace habasida me degi thoram pangthokadabani haina kholaw lauri International Labour Organization na April 2023 sinmi singi wakhalgi oiba awaba nuaitaba sing asi lumna lawgadabani hana changsin ki bakhongjang aduga mari lenena malemgi sinmi lok kayana andak chahi gi mede pangthokadori hari MHA na Kuki militant sing sizinaraga micham singda akiba pire hari Ministry of Home Affairs amasung Central Security Force na Kuki militant sing sizinaraga naga michamda aki akhang pire haina tangkhul nagagi working committee ne thadrok pachola mana phangdorakli chola sina hai
ngasi nongalamdai pung ahum tabadagi Kuki militants singna TM kasomda micham singi garida nongmai round kayamrum kapsilaki February thaluramdai dagi Sina Kaithelda atat akam leitana attack chathaduna lagli Sina Kaithagi khunja singna matik chaba security PBU haizabada tasinadana leiraklabasu April kunmarida KSO Ukhrulgi Education Secretary Marcy Khongshaibu Mahar Regiment amasung BSF na ngak senuna Mulam Biles Phabu Pukhi Sina Kaithelda Kuki terrorist singna ngaihak leitana nomai kapsilakaga Lungter Biles dana oina combing operation chathaki thengkhang kayada Central Security Force na napi angang singda ka hen matik me uthokpagi thodok thokhi haukiba tha anirongi manungda thokhiba thodok sing yengluraga Central Security Force na naga miyam gi thajaba manghale hari khangtung village tagi yamba khulai sing faga krai Chandel district ki Molcham police station ki manung chennai ba khangtung village tagi security force na thiba humagi thabak chathabada tongan tongan makhal gi yamlaba khulai sing fagat pangam krai police tagi phangwa paw amada ngarang Chandel district ki Molcham police station ki manung chennai ba khangtung area da chataki ba combing operation aduda fagalaba khuchu khulai sing adudi 7.62 AK09 magazine yawba assault rifle ama single bore rifle mari Mauser style supporting rifle ama shotgun ama magazine gal loinana submachine gun SMG ama pompi mari detonator yawba grenade ahum buffering radio set manga tongan tongamba nomai shingi kapa yariba maru kuni panamasung 12 gas cartridge mangani security force na chathaki ba tibu humagi thabak atuda fagalaba tongan tonga polam sing adu manak nakpa police station da sinaki bugalonena ain gi eba thabak sing lokhanaba Loukhre haina pau asina makatari Oiriba Maruiba Pau Amuka Hana Pizari Manipuri Irang asi government na Lushinba Pamnabadi minute Manga Lushinba Ngangani Hana Rahul Gandhi na Loukhre Tangdu Laita Balairaba Kuktada Equipumna Maki Yapapo Ogini State Amasum Center na Punama City Todang Logabani Hana Mega Chunda na Fondoratli Ukhrul district ki Kuki Khul Dara Taru Kangpokpi district at Tinnaba Warep Loukhre Matang asida loyalam E-PAO na namitangi pau bibel lazare tabili bukudi mapu amuka hina kurumzari.